Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasi sumahau sangom Yambung Konseng mari subatangkak amok buduna lakjari mayam punna taminarasi me mangakpana khamthengladuna is hari hari aindi loridana ura maha oktabinina side thono chakhomduda chenchin khraga walang amta ngangdana malyadu hekta pangphuda phuzili jinga khutka manana me mana hairari mokso hey oktabi nang nasi jakrone hey nang nasi ro haisidi loredana imong sigi jatpu maloredana makok ngau bahan malakpaduda malyadi uriba pumbado masin marang oinda ore priti su changsalakduna hey hanja kaying naino chalo nang kada problem kakhar chalo taunariba irangduda henjadi kibana chaktu satchat loisilamlaga magi kala chenkhatkri tasengna ma malyadagidi lapthokningaktabani adubu upai leite phatkidraba anidugi makhada leirubanina ma upai leikidabani magi kana changlakpada karino khanna samkhalli inam tona kailan krage asi kaiso aina khiba leiteda aduga kaigino moina purise moyene se yam patta boiramle mingi macha sitabo asuga ma polo mama puhan biresibo da joba dak sampate chamana na thambiri de boyede kai mingi macha se lawino ai idam ton ma dause yeng mangam de da joba pinda bagi pangkap kapchari bahaidoni imung sida mangi mawata binaba kana suleite haibadi khangli somda priti malyagi mabukdoda khongpangna kausali nangsibo kailaina sarakpano ne mahapapi nangba makokduda mukso lagdana illi memadi asawbana khamthengkre loire hayaidi loire aingi chapa khangsibo mana longnam dawduna loina mangthoaba nangbu khara kan khali nangbu khara nungsibi haiduna nangnu khudong traba lawragane imung sige changchang lawba mi ama oigi haibadine khak yaroi ko malia makhudulana jeduna mapi tap tap dana ima ai landi ai moda maida lana kan bigano ai ba to ke hairo sa duk biyo ai landa ba sing mane kare oktabali chachaluraga hawjiktaga oktabina te ai lande kaina nayam phawbra ha atopada tawambadine nangbu khutakta loishin biyarabani adubu aigi yumsida asigumase thoklabanina mana mani naibadi yaroi hayangmak thugai khidabani malyadu kaptuna kaino ima noina haiba mayam sibo ai kai sulandi e ai kepta tawbana ti e ai ko ngoro ba kisbo ba ai mo tara khanbino ai landi e adu hek hairakpaga mamaiduda on dana thajilakli masi shum khomba saini mase hey minai nang nama posgamna oiningisi kaigino ne masamdu saphaimiduna salak milak sam haidu oiri khamdok pina basungamda yang wana khangduna leiri pritiyarni khana badanam amka supishalakli tutu urabai ma nahan kai de koina kitang dawbadane pai thoraklaga khamdokpada ngasiri kadai chakhrage nupa moidi kana bakhara phangkhradi loire hawjuk magi damak chongthokduna lepribra memadi priti na hairakpa wanduda achuma man kiduna pangsawna sawningkri chumi loina chumi hawjukti isa chu jopi nupi sisune nupa yam pami masi haina upai leitrabiduda khongpangna kausalamdana thokre anido makhut pi lamale malia masamdo nanthaduna kaptuna leiri tuphaktu phaijanduna walang ngangbaga thokidre aisibu miro mi moi magi hak haibado aigidi bhakiba koireko kana jaba phawa maina chekma chakmagom hingdona leibada othokloidabani asiengi thanungde yawriba taibang phauroktriba ngangse nachauba tangini ko ai wang thoyodi mari leina di atubo hey sor nangna chaba chanbiu ai paknungde yawriba se akangu han biram ganu ko ai madu he ko ibada ai punsi kari hoigani khangba ngamti aina kadaida
ꯑꯩꯅ ꯀꯅꯥꯒꯤꯗ ꯆꯪꯖꯔꯨꯅꯤ ꯋꯥꯔꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯈꯟꯅ ꯈꯪꯖꯒꯦ ꯑꯉꯥꯡꯗꯗꯤ ꯌꯥꯎꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯃꯈꯣꯜ ꯆꯠꯊꯣꯛꯄ ꯉꯝꯗ ꯄꯦꯟ ꯑꯃ ꯄꯤꯁꯤꯟꯊꯔꯤ ꯅꯨꯄꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯕꯗꯅꯥꯝ ꯑꯃꯅ ꯂꯥꯛꯂꯕꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯣꯟ ꯑꯃꯗꯤ ꯄꯨꯍꯜꯂꯛꯀꯗꯧꯔꯤ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗꯅ ꯊꯣꯛꯂꯕ ꯑꯃꯗ ꯀꯤꯠ ꯅꯝꯗꯧꯔꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯕꯨ ꯁꯤꯔꯥ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯥꯏꯕꯛꯁꯤ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯍꯤꯡꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝꯁꯤꯅ ꯃꯁꯥꯗꯨ ꯍꯦꯟꯅ ꯅꯥꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯍꯦꯛ ꯅꯣꯡꯉꯥꯟꯈꯤꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯣꯟꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ ꯑꯩ ꯆꯠꯂꯒꯦ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ ꯕꯗꯅꯥꯝꯅ ꯀꯣꯛꯊꯣꯡ ꯐꯥꯗꯨꯅ ꯆꯠꯈꯤꯒꯗꯧꯒꯤ ꯁꯔꯨꯛꯅꯦ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗꯅ ꯁꯤꯖꯈꯤꯕꯗꯨꯅ ꯐꯔꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗꯨꯗ ꯊꯣꯔꯛꯂꯤ ꯕꯤꯜꯗꯤꯡꯗꯨꯒꯤ ꯃꯇꯣꯟꯗꯒꯤ ꯃꯥ ꯆꯣꯡꯊꯗꯨꯅ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯔꯣꯏꯕ ꯃꯤꯀꯞꯅ ꯂꯥꯛꯄꯁꯤꯗ ꯑꯍꯤꯡꯒꯤ ꯁꯤꯠꯂꯤꯕ ꯃꯥꯂꯪꯕ ꯃꯉꯣꯟꯗ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯃꯛꯇꯪꯗꯤ ꯄꯥꯎꯃꯤꯟꯖꯔꯛꯂꯤ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗꯦ ꯅꯨꯄꯥ ꯀꯅꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯈꯤꯗ꯭ꯔꯤ ꯇꯥꯆꯧꯕ ꯅꯠꯇꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯂꯥꯟꯅ ꯄꯣꯛꯈꯤꯗꯧꯔꯤ ꯑꯩ ꯃꯥꯏꯊꯤꯔꯅꯤ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯆꯪꯉꯅꯤꯕꯨ ꯂꯦꯞꯆꯔꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯄꯤꯕꯤꯔꯕ ꯃꯥꯜꯂꯤ ꯑꯩ ꯅꯪꯒꯤ ꯆꯥꯡꯌꯦꯡꯁꯦ ꯍꯔꯥꯎꯅ ꯂꯧꯁꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯆꯈ꯭ꯔꯒꯦ ꯃꯄꯤꯗꯨ ꯂꯩꯃꯥꯏꯗ ꯄꯨꯞ ꯇꯥꯔꯛꯂꯤ ꯄꯤꯔꯥꯡ ꯀꯧꯕꯤ ꯃꯥꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯉꯣꯟꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯤꯕ ꯃꯥꯂꯤꯌꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯡꯗꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯊꯥꯡꯊꯈ꯭ꯔꯒꯦ ꯇꯧꯕꯒ ꯊꯨꯅ ꯈꯨꯠ ꯑꯃꯈꯛꯇ ꯐꯥꯔꯛꯂꯤ ꯉꯥꯏꯈꯣ ꯃꯥꯂꯤꯌꯥ ꯊꯨꯅ ꯃꯁꯥꯗꯨ ꯍꯥꯏꯔꯗꯨꯅ ꯁꯦ ꯑꯩꯕꯨ ꯐꯥꯅꯨ ꯊꯥꯗꯣꯛꯑꯁꯦ ꯌꯥꯝ ꯊꯨꯅ ꯅꯨꯄꯥꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯦꯞꯍꯜꯂꯤ ꯋꯥꯡꯊꯣꯏ ꯈꯤꯇꯪ ꯋꯥꯕꯒꯤꯁꯨ ꯁꯤꯖꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯄꯪꯕ ꯅꯪꯁꯤꯕꯨ ꯅꯀꯣꯛ ꯀꯩꯝꯇ ꯌꯥꯎꯗꯕ꯭ꯔꯣ ꯃꯥꯂꯤꯌꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏꯈꯣꯟꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯅꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ ꯑꯃꯔꯣꯝꯗ ꯅꯨꯄꯥꯗꯣ ꯂꯥꯟꯗꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯤꯠꯇꯗꯤ ꯃꯤꯠ ꯊꯞꯈ꯭ꯔꯦ ꯃꯁꯥꯗꯨ ꯇꯥꯏꯅꯐꯝ ꯈꯪꯗ ꯋꯥꯡꯊꯣꯏꯗ ꯇꯥꯏꯅꯔꯛꯇꯨꯅ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯈꯥꯡ ꯑꯣꯏꯔꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯂꯕ ꯃꯤꯔꯣ ꯅꯣꯏꯅ ꯁꯦꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯑꯣꯠꯄ ꯂꯦꯞꯄꯤꯔꯣ ꯋꯥꯡꯊꯣꯏꯁꯨ ꯋꯥꯗꯨ ꯈꯪꯖꯕ ꯅꯠꯇꯕꯅꯤꯅ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯤ ꯉꯛꯆꯥꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣ ꯏꯇꯩꯃ ꯑꯩ ꯅꯉꯣꯟꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯃꯥꯂꯤꯌꯥ ꯄꯦꯟꯗꯅ ꯂꯥꯎꯖꯔꯛꯂꯤ ꯂꯥꯜꯂꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯜꯂꯤ ꯅꯪ ꯂꯩꯔꯝꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯊꯧꯔꯥꯡꯒꯤꯁꯦ ꯅꯪꯒꯤ ꯅꯃꯥꯏ ꯆꯣꯞꯇꯅꯕꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯏ ꯉꯥꯛꯄꯤꯔꯤꯕ ꯁꯦ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯑꯩ ꯁꯤꯈ꯭ꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒ ꯋꯥꯡꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯂꯤꯌꯥꯕꯨ ꯐꯥꯖꯤꯜꯂꯤ ꯀꯩꯅꯣ ꯏꯇꯩꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯕꯗꯅꯥꯝ ꯄꯤꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯑꯩ ꯁꯦꯡꯅ ꯆꯃꯝꯅꯔꯤ ꯑꯩꯒꯤ ꯆꯃꯝꯅꯕꯁꯤ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯅꯥꯀꯟꯗꯒꯤ ꯈꯕꯥꯛꯀ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯃꯈꯣꯜ ꯊꯣꯛꯅ ꯈꯨꯒꯠꯂꯛꯂꯗꯨꯅ ꯍꯨꯔꯥꯟꯕꯤꯁꯦ ꯐꯥꯔꯤꯗꯅ ꯄ꯭ꯔꯤꯇꯤꯗꯨ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯇꯞꯅ ꯊꯧꯔꯛꯄꯗꯨ ꯎꯔꯒ ꯃꯥꯂꯤꯌꯥ ꯃꯁꯥꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯋꯥꯡꯊꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄ꯭ꯔꯤꯇꯤꯗꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯃꯆꯥ ꯑꯃ ꯅꯣꯛꯂꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯟꯅꯅꯦ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯁꯥꯟꯅꯗ꯭ꯔꯁꯨ ꯀꯣꯛꯅ ꯇꯣꯏꯅ ꯄꯨꯁꯜꯂꯨ ꯌꯥꯗ꯭ꯔꯣ ꯋꯥꯡꯊꯣꯏ ꯀꯩꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯤꯅꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯋꯥꯡꯊꯣꯏꯅ ꯉꯛꯅ ꯀꯩꯅꯣ ꯏꯇꯩꯃ ꯋꯥꯗꯨ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯕꯤꯌꯨ ꯄ꯭ꯔꯤꯇꯤꯗꯨ ꯊꯨꯅ ꯈꯨꯝꯂꯛꯂꯤ ꯀꯩꯅꯣ ꯋꯥ ꯉꯥꯡꯕꯗ ꯌꯦꯡꯉ ꯉꯥꯡꯉꯨ ꯍꯥꯏꯗꯦ ꯅꯪ ꯀꯌꯥꯝ ꯂꯝꯆꯠ ꯆꯨꯝꯕ ꯃꯤꯅꯣ ꯋꯥꯡꯊꯣꯏꯁꯨ ꯂꯥꯟꯗꯕ ꯁꯤꯡꯕꯅꯤꯅ ꯃꯁꯣꯡ ꯐꯟꯅ ꯈꯠꯅꯒꯤ ꯅꯤꯡꯈ꯭ꯔꯦ ꯅꯪꯒꯤ ꯅꯆꯠꯅ ꯀꯌꯥꯝ ꯆꯨꯝꯂꯗꯅ ꯄ꯭ꯔꯤꯇꯤ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯃꯇꯥꯡꯁꯦ ꯑꯩꯒꯤ ꯂꯝꯆꯠ ꯂꯩꯅꯕ ꯅꯠꯇꯦ ꯅꯪꯒꯤ ꯂꯝꯆꯠꯀꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯏꯇꯩꯃ ꯈꯪꯕꯤꯕ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯕꯨꯁꯨ ꯂꯥꯟꯅ ꯂꯧꯔꯝꯒꯅꯤꯅꯦ ꯀꯔꯤ ꯅꯪ ꯅꯪꯒꯤ ꯆꯤꯟꯊꯠꯇꯨ ꯈꯨꯝ ꯌꯥꯕ꯭ꯔꯣ ꯋꯥꯡꯊꯣꯏꯁꯨ ꯍꯦꯟꯅ ꯐꯤꯡꯒꯠꯂꯛꯇꯨꯅ ꯅꯪꯒꯤ ꯗꯦꯜꯂꯤꯒꯤ ꯋꯥ ꯑꯩꯅ ꯇꯝꯊꯣꯔꯛꯂꯗꯤ ꯅꯪ ꯂꯣꯏꯅꯤ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯉꯨ ꯄ꯭ꯔꯤꯇꯤꯗꯨ ꯅꯣꯛꯊꯣꯔꯛꯂꯤ ꯌꯥꯝ ꯍꯧꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃꯗ ꯗꯦꯜꯂꯤ ꯍꯧꯈ꯭ꯔꯦꯅ
ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯪꯕꯨ ꯑꯩꯅ ꯌꯦꯛꯈ꯭ꯔꯕꯅꯤ ꯋꯥꯡꯊꯣꯏꯁꯨ ꯍꯟꯗꯦ ꯊꯨꯅ ꯑꯃꯨꯛ ꯌꯦꯛꯐꯝ ꯊꯣꯛꯏ ꯅꯪꯒꯤ ꯑꯔꯣꯠꯄ ꯃꯥꯏꯈꯣꯝ ꯑꯩꯅ ꯍꯥꯡꯗꯣꯔꯛꯀꯅꯤ ꯀꯤꯕꯒꯤ ꯄ꯭ꯔꯤꯇꯤꯗꯨ ꯄꯟꯊꯗꯦ ꯊꯨꯅ ꯂꯥꯎꯔꯛꯂꯦ ꯍꯣꯏ ꯏꯃꯥ ꯍꯨꯔꯥꯟꯕꯤ ꯐꯥꯔꯦ ꯗꯥꯆꯧ ꯍꯨꯔꯥꯟꯕꯤ ꯐꯥꯔꯦ ꯃꯥꯂꯤꯌꯥ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅꯁꯨ ꯂꯥꯎꯔꯤ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯑꯩꯈꯣꯏ ꯂꯥꯟꯗꯤ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯍꯥꯏꯖꯔꯛꯂꯤ ꯋꯥꯡꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯑꯅꯤꯅ ꯌꯣꯝꯂꯤ ꯑꯃꯨꯛꯅ ꯃꯥꯂꯤꯌꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯃꯥꯁꯨ ꯑꯍꯤꯡꯗꯨꯗ ꯂꯥꯎꯔꯤ ꯏꯇꯩꯃ ꯗꯥꯆꯧ ꯍꯣꯏ ꯀꯧꯕꯤꯒꯅꯨ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯃꯤ ꯑꯃꯒ ꯂꯨꯋꯥꯡꯒꯗꯣ ꯆꯦꯟꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯂꯨꯋꯥꯡꯅ ꯊꯨꯅ ꯄ꯭ꯔꯤꯇꯤ ꯀꯩꯗꯧꯔꯦ ꯃꯦꯝ ꯑꯗꯨ ꯇꯧꯔꯝꯂꯤꯕ ꯂꯦꯞꯂꯝꯂꯤꯕ ꯑꯅꯤꯗꯨ ꯌꯦꯡꯕꯗ ꯃꯁꯥꯗꯨ ꯉꯛꯈ꯭ꯔꯕꯅꯤ ꯄ꯭ꯔꯤꯇꯤ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯗꯨꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤꯁꯤꯒꯅꯦ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯒꯤꯅꯦ ꯑꯩꯅ ꯐꯥꯔꯕꯅꯤ ꯄ꯭ꯔꯤꯇꯤꯅ ꯇꯝꯁꯤꯜꯂꯛꯄ ꯑꯔꯥꯟꯕ ꯄꯥꯎꯗꯨꯅ ꯂꯨꯋꯥꯡꯗꯨ ꯃꯐꯠꯇ ꯁꯧꯒꯠꯂꯛꯂꯤ ꯁꯤꯅ ꯁꯤꯅꯤꯒ ꯍꯪꯗꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯈꯧꯔꯤꯗꯨ ꯆꯞꯂꯛꯂꯤ ꯋꯥꯡꯊꯣꯏ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯗꯥꯆꯧ ꯅꯪ ꯇꯧꯏꯁꯤꯕꯣ ꯂꯨꯋꯥꯡ ꯁꯥꯎꯅꯤꯡꯃꯟꯗꯅ ꯈꯨꯇꯨꯝꯅ ꯑꯃꯨꯛꯇꯪ ꯊꯦꯟꯖꯤꯜꯂꯤ ꯅꯪꯅ ꯁꯝ ꯆꯣꯞꯄꯤꯁꯤ ꯀꯩꯅꯣ ꯁꯤ ꯀꯅꯥꯅꯣꯕ ꯋꯥꯡꯊꯣꯏꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯌꯥꯝꯕꯕꯨ ꯏꯟꯊꯣꯛꯂꯗꯨꯅ ꯗꯥꯆꯧꯁꯨ ꯈꯔ ꯈꯟꯊꯕꯤꯌꯨ ꯑꯩꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯣꯏ ꯊꯥꯖꯕ꯭ꯔꯣ ꯊꯥꯖꯗ꯭ꯔꯒ ꯏꯇꯩꯃꯗ ꯍꯪꯉꯨ ꯑꯩ ꯂꯥꯟꯗꯤꯌꯦ ꯗꯥꯆꯧ ꯁꯥꯎꯅꯤꯡꯂꯕꯁꯨ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯞꯊꯣꯔꯛꯂꯦ ꯋꯥꯡꯊꯣꯏꯗꯨ ꯂꯨꯋꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ ꯀꯔꯝꯅ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯒꯦ ꯈꯟꯗ꯭ꯔꯤ ꯍꯦꯟꯅ ꯁꯧꯒꯠꯇꯨꯅ ꯃꯅꯥꯎꯗ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯑꯩꯉꯣꯟꯗꯒꯤ ꯏꯜꯂꯤꯅꯦ ꯃꯁꯤ ꯉꯥꯡꯁꯦ ꯍꯦ ꯅꯪ ꯑꯁꯤ ꯂꯣꯏꯔꯦ ꯈꯪꯉꯣ ꯃꯈꯨꯠ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯨꯝ ꯍꯦꯛꯇ ꯄꯪꯊꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯃꯥꯂꯤꯌꯥ ꯌꯦꯡꯕ ꯉꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯛꯂꯤ ꯗꯥꯆꯧ ꯁꯦ ꯇꯣꯛꯑꯣ ꯋꯥꯡꯊꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯤꯌꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯗꯥꯆꯧꯕ ꯅꯪ ꯋꯥꯡꯊꯣꯏꯗ ꯂꯥꯟꯅ ꯈꯟꯒꯅꯨ ꯃꯥꯒꯤ ꯃꯌꯦꯛꯇ ꯍꯦꯟꯅ ꯂꯦꯞꯄꯛꯄꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯌꯥꯝ ꯁꯥꯎꯅ ꯃꯥꯂꯤꯌꯥꯒꯤ ꯂꯋꯥꯏꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯒ ꯆꯤꯡꯈꯠꯂꯤ ꯃꯃꯥꯏ ꯃꯄꯥ ꯆꯥꯅ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯂꯨꯋꯥꯡ ꯃꯃꯤꯠꯇꯨ ꯏꯃꯨꯡ ꯉꯥꯡꯂꯗꯨꯅ ꯃꯥꯂꯤꯌꯥꯗ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯇꯨꯀꯠꯆꯩꯅꯦ ꯇꯤꯟ ꯁꯠꯆꯤꯜꯂꯛꯏ ꯃꯥꯂꯤꯌꯥꯒꯤ ꯃꯃꯥꯏꯗꯨꯗ ꯃꯥꯂꯤꯌꯥꯗꯨ ꯍꯦꯟꯅ ꯀꯞꯈꯠꯂꯛꯇꯨꯅ ꯃꯈꯨꯠꯇꯨ ꯂꯣꯟꯅꯖꯔꯛꯂꯤ ꯗꯥꯆꯧꯕ ꯃꯥ ꯂꯥꯟꯗꯤꯌꯦ ꯑꯩꯅ ꯂꯥꯟꯕꯅꯦ ꯋꯥꯡꯊꯣꯏ ꯊꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯎꯔꯛꯂꯤ ꯏꯇꯩꯃ ꯄ꯭ꯔꯤꯇꯤ ꯀꯂꯛ ꯄꯦꯟꯕꯒꯤ ꯃꯑꯣꯡꯗ ꯇꯨ ꯎꯔꯦꯗꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯣꯞ ꯄꯣꯞ ꯇꯥꯔꯝꯂꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯅꯤꯅ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯀꯔꯤꯝꯅꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯑꯗꯨꯕꯨ ꯂꯨꯋꯥꯡꯗꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕꯒꯤ ꯒꯤ ꯍꯩꯖꯤꯟꯕꯒ ꯃꯥꯟꯅꯈ꯭ꯔꯦ ꯂꯨꯋꯥꯡꯗꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯂꯤꯌꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯇꯨꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯦ ꯌꯦꯡꯉꯨ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯑꯣꯛꯇꯕꯤꯒꯤ ꯃꯀꯣꯟꯗ ꯊꯝꯈꯤꯕ ꯇꯥꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯒꯝ ꯆꯠꯈ꯭ꯔꯤ ꯍꯦꯟꯖꯥ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯂꯒ ꯀꯤꯅ ꯌꯦꯡꯂꯝꯕꯗꯨ ꯎꯔꯗꯨꯅ ꯍꯩ ꯅꯪ ꯑꯗ ꯀꯩꯗꯧꯔꯦ ꯍꯦꯟꯖꯥ ꯌꯥꯝ ꯄꯥꯈꯠꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯗꯥꯆꯧ ꯅꯪ ꯆꯪꯉꯣ ꯄ꯭ꯔꯤꯇꯤ ꯃꯦꯝ ꯑꯅꯤꯗꯨ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯋꯥꯡꯊꯣꯏ ꯉꯁꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯥ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯗꯨꯃꯗꯤ ꯈꯪꯂꯤ ꯌꯨꯝꯁꯤꯒꯤ ꯑꯅꯧꯕ ꯃꯧꯁꯤꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯃꯥꯒꯤ ꯍꯛ ꯑꯃꯠꯇ ꯌꯨꯝꯁꯤꯅ ꯄꯤꯕꯤꯗꯦ ꯍꯥꯏꯕꯗꯨ ꯄꯦꯟꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯗꯨꯅ ꯊꯨꯅ ꯃꯥꯁꯨ ꯒꯝ ꯆꯪꯈ꯭ꯔꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗꯅ ꯄ꯭ꯔꯤꯇꯤ ꯆꯠꯈ꯭ꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯈꯪꯕ꯭ꯔꯅ ꯍꯌꯦꯡꯃꯛ ꯑꯣꯏꯗꯦꯗꯣ ꯇꯦꯁ ꯇꯧꯒꯅꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯆꯥꯡ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯌꯦꯡꯖꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯃꯃꯧꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯃꯐꯝꯗꯨꯗ ꯊꯣꯛꯈ꯭ꯔꯤ ꯍꯦꯟꯖꯥ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯝꯇꯣꯟꯕꯨ ꯀꯣꯟꯁꯤꯜꯂꯤ ꯏꯅꯝꯇꯣꯟ ꯑꯁꯤ ꯑꯩꯅ ꯎꯔꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯃꯣꯏꯅ ꯏꯅꯝꯇꯣꯟꯅ ꯆꯩꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯃꯥꯂꯤꯌꯥꯗꯨ ꯈꯨꯝꯗꯦ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯛꯂꯤ ꯃꯃꯥꯏꯗꯨꯁꯨ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯅꯣꯛꯊꯣꯔꯛꯇꯨꯅ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ ꯆꯩꯅꯤꯡꯕ ꯆꯩꯁꯅꯨ ꯐꯨꯅꯤꯡꯕ ꯐꯨꯁꯅꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯨꯏ
ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯣꯏꯔꯣꯏꯗꯕ ꯄꯨꯟꯁꯤꯅꯤ ꯈꯟꯗꯨꯅ ꯃꯥ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯅꯤ ꯃꯦꯃꯦꯝꯒꯤ ꯃꯄꯥ ꯃꯥꯂꯤꯌꯥꯒꯤꯅ ꯃꯄꯥꯝꯕ ꯄꯣꯗꯣ ꯋꯥ ꯈꯔ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯆꯥꯅ ꯁꯤꯔꯤ ꯆꯪꯂꯤꯗꯤ ꯈꯪꯗꯅ ꯂꯩꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯝꯇ ꯊꯤꯕꯤꯗ꯭ꯔꯕ ꯍꯥꯏꯕꯅꯦ ꯃꯦꯃꯦꯝꯗꯣ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯃꯗ ꯂꯩꯔꯤ ꯕꯕꯣꯗꯣ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯃꯁꯥꯗꯣ ꯉꯥꯎꯔꯤ ꯇꯥꯕ꯭ꯔꯅꯦ ꯃꯃꯥ ꯅꯪꯕ ꯃꯥꯂꯤꯌꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯗꯥꯏꯅꯥ ꯏꯃꯨꯡꯗꯒꯤ ꯇꯥꯕ ꯉꯝꯗꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯂꯧꯔꯛꯂꯤ ꯃꯄꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯍꯤ ꯀꯌꯥꯅꯣ ꯃꯤꯔꯝꯗ ꯅꯨꯄꯤ ꯑꯗꯣꯝꯕꯤ ꯑꯃꯃꯨꯛ ꯊꯤꯔꯒ ꯂꯩꯈ꯭ꯔꯒ ꯉꯁꯤ ꯉꯔꯥꯡꯇ ꯌꯨꯝꯁꯤꯗ ꯊꯣꯛꯂꯒꯅꯦ ꯑꯗꯨꯗ ꯌꯥꯝ ꯇꯧꯕꯤꯔꯅꯨ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯦ ꯏꯀꯥꯏꯕ ꯐꯥꯎꯏ ꯕꯕꯣꯗꯣ ꯄꯨꯡꯉꯛ ꯉꯛꯂꯤ ꯉꯥꯡꯅꯔꯤꯕꯗꯨꯗꯤ ꯃꯃꯥꯒꯅꯤ ꯑꯗꯨꯕꯨ ꯈꯨꯝꯃꯛꯏꯁꯤꯅ ꯃꯆꯥꯅꯨꯄꯤ ꯗꯥꯏꯅꯥꯅꯤ ꯕꯕꯣꯗꯣ ꯍꯥꯏꯐꯦꯠ ꯇꯞꯅ ꯍꯩꯃ ꯆꯍꯤ 4ꯕꯨ ꯂꯩꯁꯅꯨꯅꯦ 5ꯕꯨ ꯂꯩꯁꯅꯨ ꯍꯪꯐꯝ ꯊꯣꯛꯄꯗꯨꯕꯨꯗꯤ ꯍꯪꯕꯅꯤ ꯏꯆꯥꯅꯤꯅꯦ ꯆꯞ ꯃꯥꯟꯅꯩ ꯀꯗꯥꯏꯗꯩ ꯃꯥꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯗ ꯍꯦꯜꯂꯦ ꯈꯜꯂꯗꯨꯅꯅꯦ ꯑꯥꯗ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯀꯩꯗꯧ ꯍꯟꯕꯤꯔꯛꯏꯅꯣ ꯏꯆꯤꯜꯁꯤꯅꯅꯦ ꯕꯕꯥ ꯍꯥꯏꯅ ꯐꯥꯎ ꯄꯟꯅꯤꯡꯗꯦ ꯑꯩ ꯇꯨꯀꯠꯆꯩꯅꯦ ꯕꯕꯣꯗꯨ ꯁꯥꯎꯅ ꯗꯥꯏꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯍꯩ ꯅꯪ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯁꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤꯅꯦ ꯕꯦꯃꯦꯝꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯃꯣꯏꯕ ꯑꯉꯥꯡꯁꯤꯅ ꯑꯆꯨꯝꯕ ꯈꯔ ꯄꯦꯟꯗꯕꯒꯤꯅꯦ ꯉꯥꯡꯕꯁꯤꯗ ꯅꯪꯅ ꯏꯆꯥꯗ ꯐꯨꯕ ꯅꯠꯇ꯭ꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯅꯤ ꯄꯨꯟꯁꯤ ꯑꯃ ꯂꯦꯞꯂꯕ ꯃꯇꯝꯅꯤ ꯃꯄꯥꯕꯨ ꯁꯥꯎꯅꯤꯡꯕꯒꯤꯅꯦ ꯄꯦꯟꯗꯅ ꯆꯩꯖꯕꯕꯨ ꯅꯪꯅ ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯣ ꯕꯕꯣꯗꯣ ꯈꯨꯄꯥꯛꯅ ꯊꯥꯒꯩ ꯊꯥꯡꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤ ꯉꯥꯡꯅꯔꯤ ꯁꯛꯅꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯨꯝꯂꯤꯕꯅꯤ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯋꯥꯉꯥꯡ ꯂꯨꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯃꯥꯂꯤꯌꯥꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯕꯕꯣꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩ ꯂꯥꯜꯂꯦꯅꯦ ꯑꯩꯅ ꯂꯣꯏꯅ ꯁꯣꯏꯍꯟꯈ꯭ꯔꯦ ꯉꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯄꯥ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯕꯨ ꯄꯣꯛꯂꯕꯒꯤꯅꯤ ꯏꯆꯥꯁꯤꯡꯅ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯂꯤꯕꯁꯦ ꯏꯄꯥ ꯂꯥꯜꯂꯤꯅꯦ ꯗꯥꯏꯅꯥ ꯋꯥꯔꯧꯅ ꯀꯞꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯃꯦꯃꯦꯝꯗꯣ ꯗꯥꯏꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯥꯟꯁ ꯑꯃ ꯐꯪꯂꯦ ꯈꯪꯂꯗꯨꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯧꯗꯣꯛꯅꯕ ꯂꯩꯈꯩ ꯇꯥꯅꯕ ꯍꯥꯏꯔꯛꯂꯤ ꯁꯝꯗꯧꯕꯅꯤ ꯕꯕꯥꯅ ꯑꯥꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯅ ꯆꯍꯤ ꯀꯌꯥ ꯍꯦꯟꯖꯤꯜꯂꯛꯂꯤ ꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯩꯒ ꯈꯛꯇꯅꯤꯗꯣ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯔꯤꯁꯦ ꯁꯤꯈ꯭ꯔꯕ ꯃꯃꯥꯗꯨꯕꯨ ꯅꯨꯔꯧ ꯇꯥꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯂꯝꯆꯠ ꯀꯥꯝꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯩꯅ ꯀꯠꯄꯤꯈ꯭ꯔꯦꯗꯅ ꯕꯕꯣꯗꯣ ꯉꯛꯅ ꯍꯥꯏꯗꯤ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯍꯩ ꯋꯥꯗꯨ ꯁꯦꯡꯅ ꯇꯝꯃꯣ ꯕꯦꯃꯦꯝ ꯌꯥꯝ ꯍꯩꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯕ ꯄꯥꯎꯈꯨꯝ ꯈꯔ ꯃꯥꯟꯅꯕ ꯇꯝꯂꯛꯂꯤ ꯃꯣꯍꯅ ꯁꯦꯡꯉꯧ ꯂꯥꯛꯄꯤ ꯅꯆꯥꯅꯨꯄꯤꯗꯨꯅꯤ ꯃꯣꯅ ꯅꯨꯄꯥ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯁꯤꯗ ꯇꯧꯕꯒꯤꯅꯦ ꯊꯪꯅꯕꯁꯤꯡꯅ ꯃꯥꯕꯨ ꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯩꯈꯣꯏꯕꯨꯗꯤ ꯂꯩꯀꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯩ ꯃꯐꯝꯁꯤꯗ ꯂꯦꯡꯗ ꯂꯩꯕ ꯉꯝꯖꯍꯧꯔꯤꯕꯅꯤ ꯏꯆꯦꯜꯁꯤꯅ ꯐꯥꯎꯕ ꯄꯟꯅꯤꯡꯗꯦ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠꯇꯨꯕ ꯃꯥꯏꯗ ꯑꯩ ꯉꯝꯖꯔꯔꯣꯏ ꯕꯕꯣ ꯃꯥꯂꯤꯌꯥꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯃꯥ ꯅꯪꯅ ꯀꯥꯏꯅꯈ꯭ꯔꯤ ꯈꯟꯗꯨꯅ ꯕꯦꯝꯕꯦꯝꯕꯨ ꯃꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯁꯥꯎꯕꯅ ꯃꯁꯥꯗꯣ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯕꯕꯣꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤ ꯐꯔꯦ ꯃꯌꯥꯝ ꯑꯣꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯄꯥꯏꯕꯨ ꯂꯩꯀꯥꯏꯃꯪꯗ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅꯅꯦ ꯈꯣꯡꯒꯣꯜ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯃꯥ ꯁꯤꯔꯕꯁꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯃꯥꯕꯨ ꯀꯥꯜꯂꯒ ꯆꯠꯂꯗꯧꯅꯤ ꯕꯦꯃꯦꯝ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯔꯥꯎꯅ ꯅꯣꯛꯂꯤ ꯌꯥꯔꯦꯁꯦ ꯃꯣꯏꯕ ꯌꯥꯝ ꯁꯧꯒꯠꯄꯤꯎꯔꯅꯨ ꯍꯧꯈ꯭ꯔꯦ ꯏꯆꯥꯅꯤ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕ꯭ꯔꯥꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗꯅꯦ ꯇꯨꯔꯗꯧꯕ ꯂꯩꯔꯕꯅꯤ ꯐꯔꯦ ꯕꯤꯄꯤꯒ ꯂꯩꯕꯒ ꯌꯥꯝ ꯐꯤꯡꯒꯠꯄꯤꯔꯅꯨ ꯋꯥꯗꯣ ꯌꯥꯝ ꯍꯩꯁꯤꯡꯅ ꯎꯠꯅ ꯋꯥꯏꯅ ꯃꯦꯟꯁꯤꯟꯈ꯭ꯔꯤ ꯋꯥꯡꯊꯣꯏ ꯑꯌꯨꯛꯇꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇ꯭ꯔꯤ ꯆꯤꯞꯊ ꯌꯦꯡꯂꯤꯕ ꯄ꯭ꯔꯤꯇꯤꯗꯤ ꯊꯣꯛꯂꯛꯇꯕ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯅꯪꯗꯕꯗ ꯅꯥꯄꯤꯔꯒ ꯃꯌꯦꯛ ꯑꯃꯅ ꯔꯥꯏꯕꯛꯇꯨꯗ ꯆꯨꯡꯂꯒ ꯂꯩꯍꯧꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯁꯤ ꯑꯩꯒꯤ ꯁꯣꯏꯕ ꯄꯨꯊꯣꯔꯛꯄꯗ ꯅꯪꯒꯤꯁꯨ ꯑꯁꯣꯏꯕꯗꯣ ꯑꯩꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯃꯊꯃꯣꯏꯗ ꯍꯟꯖꯤꯟ ꯈꯧꯗꯦꯝꯗꯨꯅ ꯅꯣꯛꯂꯤ ꯋꯥꯡꯊꯣꯏꯁꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯐꯝꯂꯤ ꯄ꯭ꯔꯤꯇꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯇꯩꯃ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯗꯕ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯦꯛ ꯆꯤꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯑꯩ ꯋꯥꯡꯊꯣꯏ ꯅꯠꯇꯦ ꯄ꯭ꯔꯤꯇꯤꯁꯨ ꯁꯣꯝꯗ ꯁꯥꯎꯅ ꯑꯗꯨꯒ ꯃꯥꯂꯤꯌꯥ ꯅꯪꯁꯨꯅꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯌꯥꯔꯣꯏ ꯌꯨꯝꯁꯤꯒꯤ ꯌꯨꯝꯄꯨꯔꯦꯝꯕꯤ ꯑꯅꯤ ꯁꯨꯍꯟꯕ ꯉꯝꯂꯣꯏ ꯅꯪꯕꯨ ꯅꯪ ꯉꯛꯁꯝꯗ ꯄꯥꯏꯔꯒ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯏꯟꯗꯧꯔꯤꯕꯅꯤ ꯋꯥꯡꯊꯣꯏꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯅ ꯅꯪꯕꯨ ꯑꯣꯏꯅ ꯇꯥꯟꯊꯣꯛꯂꯒ ꯃꯥꯂꯤꯌꯥꯕꯨ ꯏꯇꯩꯃ ꯑꯣꯏꯍꯟꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯂꯕꯅꯤꯅ ꯅꯪꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯣꯏ ꯃꯥꯂꯤꯌꯥ ꯅꯪꯕꯨ ꯏꯇꯩꯃ ꯑꯃ ꯑꯣꯏꯅ ꯐꯪꯖꯕꯁꯤꯗꯤ
ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯅꯨꯡꯗ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯇꯩꯃꯅꯤ ꯑꯩꯒꯤ ꯃꯥꯒꯨꯝꯂꯕ ꯃꯥꯂꯤꯌꯥꯁꯨ ꯊꯕꯛ ꯑꯃꯠꯇ ꯅꯆꯨꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯣꯔꯦꯟꯒꯤ ꯔꯤꯖꯜꯇ ꯀꯔꯤ ꯐꯪꯒꯗꯧꯔꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ ꯑꯁꯤꯗ ꯆꯤꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯣꯟ ꯐꯦꯡꯂꯤ ꯐꯦꯡꯐꯝ ꯈꯪꯗꯦ ꯋꯥꯏ ꯁꯦꯠꯂꯤ ꯁꯤꯠꯐꯝ ꯈꯪꯗꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯑꯃꯅ ꯃꯁꯥꯗꯣ ꯂꯩꯇꯥꯖꯗ꯭ꯔꯤ ꯏꯁꯣꯔ ꯅꯪꯃꯛꯅ ꯇꯁꯦꯡꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯌꯨꯀꯣ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯃꯄꯤꯗꯨꯁꯨ ꯇꯥꯔꯤ ꯀꯞꯃꯟꯕꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯄꯨꯝꯄꯣꯝ ꯄꯣꯝꯈꯠꯂꯦ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯁꯛꯇꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯈꯜꯅ ꯂꯨꯝꯊꯔꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯔꯦ ꯆꯨꯝꯁꯨ ꯆꯨꯝꯂꯤꯕ ꯃꯩꯊꯣꯡꯒꯤ ꯃꯁꯛꯇꯨ ꯃꯤ ꯑꯃ ꯊꯨꯅ ꯒꯦꯠꯂꯣꯝꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯂꯤ ꯍꯩ ꯃꯧ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯍꯦ ꯄ꯭ꯔꯤꯇꯤꯗꯨ ꯊꯨꯅ ꯊꯣꯔꯛꯂꯤ ꯏꯃꯥ ꯑꯩꯕꯨꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯁꯤꯗ ꯊꯣꯔꯛꯎ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏꯁꯤꯡꯗꯨꯗꯤ ꯎꯗꯦꯅ ꯄ꯭ꯔꯤꯇꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯇꯨꯝꯁꯤꯟꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯩꯈꯤꯕꯅꯤ ꯀꯥꯏꯗꯅꯣ ꯃꯦꯝꯃꯅ ꯊꯨꯅ ꯆꯠꯂꯨꯅꯦ ꯃꯁꯝꯗ ꯐꯣꯏꯔꯒ ꯆꯤꯡꯁꯜꯂꯣ ꯇꯦꯁꯤ ꯇꯧꯔꯨ ꯂꯥꯎ ꯍꯥꯏꯌꯨꯅꯦ ꯄ꯭ꯔꯤꯇꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯒ ꯃꯥꯂꯤꯌꯥꯕꯨ ꯏꯟꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤ ꯍꯩ ꯇꯦꯁꯤ ꯇꯧ ꯍꯥꯏꯕꯅꯦ ꯃꯥꯂꯤꯌꯥ ꯃꯤꯍꯜꯗꯨ ꯌꯩꯕ ꯍꯧꯔꯛꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯧꯕꯗ ꯇꯥꯔꯦ ꯆꯦꯟꯕꯁꯨ ꯍꯤꯡꯂꯔꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯦꯁꯁꯨ ꯇꯧꯔꯕ ꯃꯇꯨꯡ ꯔꯤꯖꯜꯇꯨ ꯌꯦꯡꯅꯔꯤ ꯃꯥꯂꯤꯌꯥ ꯃꯊ꯭ꯋꯥꯏ ꯃꯅꯨꯡꯗ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯤꯒꯅꯨꯀꯣ ꯏꯃꯥ ꯅꯆꯥꯕꯨ ꯀꯟꯕꯤꯌꯨ ꯅꯆꯥꯕꯨ ꯑꯝꯇꯗꯤ ꯀꯟꯕꯤꯌꯨꯀꯣ ꯃꯊꯟꯇ ꯂꯦꯞꯄ ꯉꯝꯗ ꯄꯤꯁꯨ ꯇꯥꯔꯛꯀꯗꯧꯔꯤ ꯄ꯭ꯔꯤꯇꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯕ ꯃꯨꯠ ꯑꯃꯗ ꯔꯤꯖꯜꯇꯨ ꯌꯦꯡꯂꯗꯨꯅ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯃꯦꯝꯃꯅ ꯇꯥꯞ ꯂꯧꯗꯨꯅ ꯍꯩ ꯀꯗꯥꯏꯅꯣ ꯏꯃꯥ ꯌꯦꯡꯒꯦ